ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯨꯡꯁꯤꯔꯨꯕꯒꯤ ꯗꯁꯥ꯫ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯨꯕꯒꯤ ꯗꯁꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯤꯟ ꯑꯃꯅꯦ, ꯉꯥꯄ꯭ꯔꯨꯝ ꯑꯃꯅꯦ, ꯍꯪꯉꯣꯏ ꯑꯃꯅꯦ, ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯒ ꯉꯥꯄ꯭ꯔꯨꯝꯒꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯗꯕ ꯖꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯇꯤꯟꯅꯩ ꯂꯣꯏꯅꯩ, ꯑꯗꯨꯒ ꯍꯪꯉꯣꯏꯅꯗꯤ ꯉꯥꯄ꯭ꯔꯨꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯉꯥꯄ꯭ꯔꯨꯝꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯅ ꯂꯥꯏꯔꯩ, ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯕꯗ ꯑꯇꯥꯕꯁꯤꯡꯕꯨ ꯁꯨꯝꯍꯠꯍꯟꯕꯒꯤ ꯁꯛꯇꯤ ꯆꯦꯜꯂꯤ꯫ ꯃꯥꯅ ꯉꯥꯡꯕꯗ ꯊꯥꯖꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯤꯟꯒ ꯍꯪꯉꯣꯏꯒꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯍꯥꯏꯐꯦꯠ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯇꯦꯡ ꯏꯇꯠ ꯇꯠꯇꯅ ꯄꯥꯡꯕꯁꯤꯗ ꯂꯤꯟꯒ ꯍꯪꯉꯣꯏꯒꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯐꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕꯒꯤ ꯃꯅꯨꯡ ꯈꯔꯗꯤ ꯆꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯟꯕ, ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯄꯪꯕꯗꯤ ꯅꯠꯇꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯁꯤꯡꯗꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯦ꯫ ꯇꯥꯡꯂꯕ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯇꯠꯇꯅ ꯃꯥꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯒꯗꯕ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯕ ꯊꯤꯕꯅ ꯃꯈꯣꯏꯒꯤꯗꯤ ꯃꯊꯧꯅꯤ꯫ ꯑꯄꯪꯕꯒ ꯑꯐꯕꯒ ꯃꯔꯨꯞ ꯃꯄꯥꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯪꯉꯣꯏ ꯑꯃꯁꯨꯡ ꯂꯤꯟꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯌꯥꯝ ꯄꯣꯛꯄ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯅꯥꯕ ꯌꯥꯎꯔꯛꯂꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨꯒꯤ ꯃꯊꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯉꯥꯄ꯭ꯔꯨꯝ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯂꯩꯇꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯍꯤ ꯂꯥꯡꯂꯦ꯫ ꯀꯅꯥꯗꯒꯤ ꯍꯪꯒꯅꯤ, ꯀꯅꯥꯗꯒꯤ ꯄꯨꯔꯨꯒꯅꯤ ꯈꯟꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯕ ꯃꯇꯥꯎ ꯂꯤꯟꯗ ꯄꯣꯞ ꯇꯥꯔꯛꯏ꯫ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯇꯥꯎ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ꯫ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯗꯒꯤ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯄꯨꯖꯒꯦ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯔꯦ꯫ ꯃꯇꯥꯎ ꯉꯥꯄ꯭ꯔꯨꯝꯒꯤ ꯑꯋꯥꯕꯗꯣ ꯂꯤꯟꯗꯨꯁꯨ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯈꯨꯗꯣꯡ ꯈꯔ ꯆꯐꯥꯠꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ, ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯃꯁꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯗꯕ ꯅꯠꯇꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯅ ꯃꯇꯥꯎꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯦ꯫ ꯂꯤꯟꯅ ꯄꯤꯔꯤꯕ ꯈꯔꯗꯨꯗꯤ ꯉꯥꯄ꯭ꯔꯨꯝꯒꯤ ꯏꯃꯨꯡꯗꯗꯤ ꯂꯣꯛꯇꯥꯛꯇ ꯊꯨꯝ ꯊꯥꯗꯕꯗꯨ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯉꯥꯄ꯭ꯔꯨꯝ ꯑꯗꯨꯅ ꯈꯜꯂꯛꯏ, "ꯏꯇꯥꯎ ꯂꯤꯟꯒꯤꯁꯤ ꯑꯩꯅ ꯁꯦꯟ ꯄꯨꯔꯕꯗꯤ ꯃꯊꯣꯏ ꯐꯪꯂꯣꯏ꯫ ꯁꯦꯟ ꯍꯥꯠꯈꯤꯒꯅꯤ ꯈꯟꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯊꯣꯏ ꯆꯥꯎꯅ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯨꯒꯦ ꯈꯜꯂꯦ꯫ ꯍꯥꯏꯖꯕꯗ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯍꯨꯠ ꯃꯥꯡꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯤꯟꯒꯤ ꯃꯌꯨꯝꯗ ꯁꯦꯟ ꯄꯨꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯪꯉꯣꯏꯁꯨ ꯃꯇꯥꯎ ꯂꯤꯟꯗꯨ ꯃꯪꯗ ꯎꯔꯝꯃꯤ꯫ ꯀꯔꯤ ꯐꯠꯇ ꯅꯣꯡꯗ ꯊꯣꯛꯄꯅꯣ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯂꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯕꯗ ꯉꯥꯄ꯭ꯔꯨꯝꯅ ꯁꯦꯟ ꯄꯨꯒꯦ ꯂꯥꯛꯂꯝꯕꯒꯤ ꯋꯥꯔꯤ ꯂꯤꯟꯅ ꯍꯧꯗꯣꯛꯂꯛꯏ꯫ ꯍꯪꯉꯣꯏꯗꯒꯤꯁꯨ ꯄꯩꯁꯥ ꯂꯧꯈꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯄ꯭ꯔꯨꯝꯁꯨ ꯇꯞꯊꯔꯗꯨꯅ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯂꯤꯟꯗ ꯍꯥꯏꯔꯛꯏ,
ꯏꯇꯥꯎ, ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯨꯖꯒꯦ, ꯑꯗꯨꯒ ꯃꯊꯣꯏꯁꯨ ꯆꯥꯎꯅ ꯍꯥꯞꯆꯒꯦ ꯍꯥꯏꯖꯔꯛꯂꯦ꯫ ꯂꯩ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯦ꯫ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯕ, ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯝ ꯀꯟꯕꯗꯨꯗ ꯂꯤꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯑꯃꯗꯤ ꯁꯦꯟ ꯄꯨꯒꯦ ꯍꯧꯔꯤꯕ ꯑꯁꯤ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤ ꯉꯥꯄ꯭ꯔꯨꯝꯅ ꯂꯤꯟꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯄꯗꯨꯗꯗꯤ ꯂꯤꯟ ꯑꯗꯣ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ, ꯑꯗꯨꯒ ꯊꯥꯖꯗꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯄꯤꯁꯨ ꯄꯤꯅꯤꯡꯂꯛꯏ, ꯄꯤꯁꯨ ꯄꯤꯅꯤꯡꯂꯛꯇꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯉꯣꯏꯅꯁꯨ ꯉꯥꯄ꯭ꯔꯨꯝꯒꯤ ꯑꯋꯥꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯍꯉꯣꯏꯅ ꯖꯥꯃꯤꯟ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯉꯣꯏꯗꯒꯤ ꯁꯦꯟ ꯄꯨꯔꯗꯨꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯉꯥꯄ꯭ꯔꯨꯝꯅ ꯁꯦꯟ ꯁꯤꯡꯒꯦ ꯍꯥꯏꯔꯝꯕ ꯆꯍꯤꯗꯣ ꯍꯦꯟꯗꯣꯛꯇꯨꯅ ꯆꯍꯤ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯁꯤꯗ ꯁꯦꯟ ꯁꯤꯡꯂꯕꯗꯤ ꯂꯥꯏꯔꯗꯅ ꯁꯦꯟ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯁꯛ ꯃꯁꯥꯀ ꯎꯈꯤꯗ꯭ꯔꯦ, ꯆꯥꯟꯅꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯤꯟꯅꯁꯨ ꯑꯗꯨꯒ ꯍꯉꯣꯏꯅꯁꯨ ꯁꯦꯟ ꯊꯧꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯩꯅꯨꯡꯗ ꯆꯪꯂꯒ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯌꯥꯝ ꯄꯣꯛꯄ ꯁꯨꯅꯤꯡꯗꯕ ꯉꯥꯄ꯭ꯔꯨꯝ ꯑꯗꯨꯅ ꯑꯁꯤꯡꯕ ꯑꯣꯏꯈꯤꯗꯨꯅ ꯂꯤꯟꯗꯒꯤ ꯄꯨꯔꯨꯕ ꯑꯆꯧꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯁꯤꯡꯈꯤꯗ꯭ꯔꯦ, ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯠꯀꯅꯨ, ꯁꯦꯟ ꯄꯨꯒꯦ ꯈꯛ ꯍꯥꯏꯔꯨꯅꯨ, ꯏꯀꯥꯏꯕ ꯈꯪꯉꯨ, ꯁꯨ ꯅꯣꯝꯕ ꯇꯟꯒꯅꯨ꯫ ꯂꯤꯟꯅ ꯁꯥꯊꯤꯔꯤꯕꯁꯤ ꯉꯥꯄ꯭ꯔꯨꯝꯅ ꯑꯄꯪꯕ ꯁꯤꯔꯝꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕ ꯖꯤꯕꯁꯤꯡꯗ ꯂꯤꯟꯅ ꯀꯔꯤꯁꯨ ꯆꯤꯛꯇꯦ꯫ ꯂꯤꯟꯅ ꯍꯉꯣꯏ ꯎꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯃꯥꯅ ꯁꯦꯟ ꯄꯨꯕꯒꯤ ꯖꯕꯥꯟ ꯁꯥꯈꯤ ꯑꯣꯏꯔꯨꯕꯗꯨꯒꯤꯅꯤ꯫ ꯅꯣꯡꯃ ꯍꯉꯣꯏꯅꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯂꯤꯟꯒꯤ ꯃꯅꯥꯀꯣꯡꯗ ꯂꯥꯎꯁꯤꯜꯂꯨꯕꯗꯒꯤ ꯃꯅꯥꯁꯨ ꯄꯪꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯄ꯭ꯔꯨꯝꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯂꯤꯟꯒ ꯍꯉꯣꯏꯒ ꯎꯗꯅꯕ ꯂꯩꯕꯅꯤ ꯍꯥꯏꯗꯣ꯫ ꯑꯗꯨꯒ ꯃꯁꯥ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯤꯕꯁꯤ ꯂꯤꯟꯅ ꯁꯦꯟ ꯊꯧꯕ ꯂꯥꯛꯄꯗ ꯎꯗꯅꯕ ꯂꯣꯠꯄꯗ ꯈꯦꯕꯥꯠꯈꯤꯕꯒꯤ ꯏꯅ ꯅꯥꯟꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯅꯣꯡ ꯆꯨꯔꯒ ꯍꯉꯣꯏꯅ ꯈꯣꯡꯂꯤꯕ ꯑꯁꯦ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯇ ꯉꯥꯄ꯭ꯔꯨꯝꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯗꯨꯅ ꯁꯦꯟ ꯄꯨꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯒꯤ ꯁꯦꯟ ꯄꯨꯕꯒꯤ ꯖꯕꯥꯟ ꯑꯣꯏꯔꯨꯅꯨ, ꯅꯊꯧ ꯂꯩꯇꯅ ꯅꯊꯧ ꯁꯥꯔꯨꯅꯨ, ꯅꯨꯡꯁꯤꯔꯨꯕꯒꯤ ꯗꯁꯥ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯅ ꯈꯣꯡꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫